ngasi ayu phongkiba tongan tongan ba manipuri si phongsing amasum thokkiba thawdo wathoksing digi maroibi I pausing khongasarga manipur top channel gi maikedi gi myam da thamjage ahanmada sanaleba poksi da phongba paukra myam da thamjage manipur plastic policy satna hananaba tourism policy semnaba state cabinet na ayaba pikre manipur plastic policy 2022 state asida mapung fana satna hananaba ngasi pangthokiba state cabinet mi phamna ayaba pikre Manipur Civil Service Combined Competitive Examination 2022 pangthoknabasu cabinet na warep lokre Chief Minister Secretariat ki cabinet hall Chief Minister N Berena preside tawduna pangthokiba cabinet mifam adugi matangda Agriculture Minister TS Bishurchin hai Laibak sinba thuna single use plastic sizinabada athingba lakhibaga loinana lakliba July 13 ga phawgi manungda India gi state punamakti single use plastic sing sizinanaba thingnaba akanba Pokta Pirakiva Lady, Maramashina Masiki Makada, Rule Sing Siamlaga Policy, Tugai Bami Sing Sahimanga Power Zil, Tamagaloina, Lupa Lak Ama Power Fine, Tiananabu Mary. Zulai Kuntraga Mate Power Gimanunda, single use plastic polam punamak Tinglaga Akaknaba Matam Ama Pirava Matunda, plastic mode Sinbiaba Polam Sing Siam Sananaba, Cabinet Lemnaki, Magna High. State asida tourism gi makhada sai khudingi oina paikadaba program sing lep thoknaba amasum tawgadaba thabak sing mangjolna khangdokpa yanaba Manipur tourism policy semba amasum calendar phongba cabinet na warep lokre kumjai english ngani ga taraga turukta pangthokiba Manipur Civil Service Combined Competitive Examination na khankiba officer sing maram kharadigi lokthokiba loinana court maduga mari lainana satharakpa case loisinkiba ga loinana hana Lauthokiba post Marfugani Toy Tongana Laubuga Loinana Madugi Matakta MCS grade 2 MPS grade 2 MFS grade 3 SDCM SS EOG Anova post Hunga Kungumdoi Launava cabinet and Ayaba Piki Nasigi Mi Pamaduna Manipur Civil Service Combined Competitive Examination Rules 2022 CM Mashidu Yahon Gadaba Syllabus Sema de Yakre House Hangduna Ladiba Kaksing None Herzol Kamzong None Technopal Kangpupigi District Youth Affairs and Sports Officer Laitabadigi Sport ki thabak thoram sing mapung fana yengsinna ngamdra laidibasi menkhanaba DYSO gi post taret launaba ayaba pikre masiga loinana khumalam park ki infrastructure asi yengsinna works department da sinnabada floodlight asi yengsinna bagidama electrician taruk amasum supervisor ani launaba ayaba pikhi Manipur Civils Rules 1965 ki Schedule 1 ki makhada Assistant Commissioner ki post taragamari Deputy Commissioner amasum Additional Deputy Commissioner da on khatpada cabinet na ayaba pikre mifam aduna kumja English ngani ka taraga nipan ki April taraga taruk ta pangthoki ba cabinet mifam na lauki ba warep review tawbaga loinana Soren Sangbam Sansan Devi bu Manipur Police Department na constable oina lawbada ayaba pikre Kumza English ngani ga kungi December taraga mapana phamkiba cabinet mi phamna lawriba warep singi review tawbugo loinana Department of Education is ki tongan ba oja singi damak yenglaga Manipur Civils Revised Pay Rules 2019 Ratification tawbuda ayaba sabikre Manipur bawon sing amasum GADD da laidiba contractual staff sing regularization tawbuda Manipur Legislative Assembly da member oiramba laikhidraba Bebekaras Wangkhemayu Brazabidu PS Henry Paukte amasum thangjap nandaki sorna Assembly dagi loramba loan gi apunba senpam lupa lakh tara humdoi ga lising khumpu ga tarika songa ga maudrago humdoi kok thokpada cabinet na ayaba pikre Greater Impala amasum district headquarter punamaki lambi asi drain amadagi drain ama phawba koilas thana ba review department na notification to onana ba zaika gi makhada lupa crore lising maga sahumlom sangna pakhekadaba community based water set development gi khuthang da miyam gi hingbagi thak wangkhat hanana ba project sing paikhanabagi dama state Watershed Management Agency District Watershed Management Agency Watershed Management Group natragana Watershed Management Committee na singba sema da cabinet na so ayaba pikre Constitution gi Article 207 gi makhada Manipur Panchayati Raj Act Amendment Bill 2022 House ta puthokuna khananaba cabinet na warep lokre Chief Minister Secretary ta pangthokpa miyam gi numit amasum Hill Leader Day ga makasa tharakpo oina District Hill Leader Day amasum miyam gi numit pangthoktuna lengang na piriba khudong sabasing thongjil yahunana bagi paikhat pada cabinet na ayaba pikre masiga loina na cabinet na startup idea covid scheme ga mari leina
Cabinet na lupa lising kuntragi seat money gi ahanba installment oina piba du sada sama subsidy piba cabinet na ayaba pikre ngasi pangthok kiba cabinet mi pamaduna haujuk manipur gi turel gi ising mai wong khalakpa si ithai bara siyauna baraji singi ger mapung fana hangdokpadagi miyam isaw gi awaba mayu na hankidabani loinana khongthang si makhatana sathakina wa cabinet na warep laure hansu paus na makhatana fongdorakli Atopa mana case oi hanglep block amadi CPPKT na khantabagi matam lobiyu thongam santi Committee on Protection and Preservation of the Historical Rights of Khawru and Thangjing Hills Range CPPKT na me taraga marida lokiba warep na pirakliba saitheng punama si khantabina ba mathoktai maramaduna Cookie Students Organization case oi hanglep block amasum CPPKT ani na amuktang khantanabagi matam lobiyu haina moirang AC gi MLA thongam santi na appeal tarakli Moirang film lekai de leba MLA office moirang na paumi singa unabada MLA thongam santina hai singmi tami nungsi sana na laiminarang na ba aikhoi masel gi marakta singsep thabo wahi wata kya sejinabasina zakhotpagi lambi da thindahan badana tana environment sauna sokolakpa yai loinana Manipur khunai desu sauna akaiba pirakpa yai maramaduna aikhoi masel nungsi sana na laiminaduna Manipur sakhot lamjel lamang thaba ingta pamadi Hiram kudimakta mangjil thana satnana bhonabada lup animakna asawo thodang lobiyo lamdam sida khundari ba phuru masel nungsi sanana amata oina lamina si haina sphungdoki makasa tharakpo oina huyalan pawdo fongba maroi ba paw kharaga myamna thamjage civil police ka MR IRB ga toshinararoi chief minister gi secretary and geoffrey ngarang DGP da ikhiba chirol amara civil police da MR IRB personnel sing toshinaduna mathau tohanbagi thabak tokpada loinana MR IRB personnel sing makoi gi parents unit organization sing da halankhina ba pawtak pi gre swaidi atopa paw madana NRFM ga mari lenade thasi gi taraga nithu gi numidang pung nipal makhairom tarakpada khurai telipati da leiba Durga mandir da pukhai ki ba bo madu NRFM ga mari lenade haina National Revolutionary Friends Manipur gi Central Headquarter gi Information and Publicity Secretary Sana Jawa mitai gi sirola man fungdurakli Sirol Sinahai, Asigumba Yam na Samam Nava Taudo to one behind the Lamdam Sigi, Lahulup Kayabu, Sing Tuna Basin the Torani, NRFM Nasu, Yamna Levativa, Tau Rida Bamani Haina Haxan Lawi, Machina Karigma Missimina to Lambatara with the Aso Irang, Samganava, Lambi Amasim Nava Pambai, or Nava Taudosi, to one boy getting. Taudosi Masaki the Kanmamui Kanglu Karagi, Lisa Sazatni Hivesi, Tawongasna Taxari Haina, NRFM na Lobi Hadi. Loinana sigumba wakal ten mamakal gila longasi yari pamakai tawbigano karigumba lup asina thengnaba tholabadi laibak thibu oigani hairakli hanisu paus na palakli atopa pawamadana JDU gi MLA sing Delhi da party ki national president unakre mathang thara party president imphala laktuna Manipur unit ki president khanduna party ki mapangal kankhanaba poram yalagadori Handak the Tankak ani thokna pangthoki batarani thoisuba Manipur State Assembly election sing amasum tamgi assembly segment singdagi mai polakraba Janata Dal United ki MLA taruk makna ngasi New Delhi gi tare Jantar Mantar da leba party ki national president oiriba Lok Sabha gi lusingba MP Rajiv Ranjan Lalal ga unakre Manipur gi JDU gi MLA sing unakhiba dura Manipur party sing mapangul hena ka kanhanaba kari karamba thabak thoram sing lakhot kadagi haibi gi matana kupna khanakhiba ga loina MLA sing the party president gi makedigi mahak mathang thar imphal laktuna hauzik hangduna leidipa party sigi Manipur state unit ki president gi mention baga loinana party sigi mapangal hena kangkat hanana ba thabak sing paikhalagani haibigi thajaba pirakle hari atopa pawamadana Hindi bu compulsory subject ohenme ki official order fangdari contractore suba parliamentary Officials Language Committee gi mi phamda Union Home Minister Amit Shah na Manipur yauna North East State singda class 1 gi 10 phawba gi mairoi singdi Hindi bu compulsory subject oi helagani haina laukthokrabasu haujik phawba gi oina center dagi masigi matangda official order natraga instruction amata phangba leitri haina Education Age ki Director L Nandakumar ngasi PIB na sinduna hotel classic grenade pangthoki ba workshop amada saruk yarabada paumi sina hangbu wang pakhumda fongdokre hain spalakli atopa pawamadana police reform gi matangna supreme court na pikiba judgment Manipur government na sahi taragatare chumna thabakta onthorakta bagi mayokta high court wakalakle
Lebasi ki police reform ki matana Supreme Court of India ra file torakiba petition Prakash Singha versus Unions of India 2006 ki matangda Police Complaint Authority PCA Constitution established tawba yauna apex court asina pikiba directive tarupu Manipur government ki oinadi sai taraga tre subna thabak to onthoktana laisilakle haibigi mayokta High Court of Manipur PIL number 19 of 2022 file torakle PIL asi luang sangba mayai lekai digi wai mangi sai humfugani pana petitioner oiraga Union of India ki Ministry of Home Affairs ki secretary Manipur ki chief secretary home amasum DGP Manipur bu respondent sing oihalaga makoi gi mathakta file torakpani petitioner na wakalagdiba atopa state singda Model Police Act 2006 ki spirit ta pangthokna khiba gumna Manipur su Manipur Police Threat Manuals natragana Assam Police Manual bu amendment tawduna mari lenaba ek sing satna hangadabani haibisini adubu Manipur government ki Supreme Court order speaker basu sei taraga tre chupna tumduna lerakli hairaduna thawong sina police personnel sing maraktagi serious oiba misconduct sing satharakpagi public complaint sing lakpada inquiry tohonba ngamandre haibisini matter simak ngasi Chief Justice Sanjoy Kumar na lusingba bench na lokhalakpada petitioner gi Mekaida Council Maibam Randy na lepki amasung ko na petitioner council gi submission sing taraba matungda respondent ahumakta July 5 phau gi manungda pakom pirakadaba notice issue tawki loinana numit asimakta da matter asi amuhana list tawna direction pi ki hainasu paus na fongdorakli makasa tharak poina to pawmana Lai harau buda tangkul saba mari matam kaktana athingba thangkhre lai harau bigi thoramda tangkul saraga ka henwa saja satuna lai gi thoramda masak thialakpagi thawdona watho uhelakpadagi tangkul saba miyoi mari matam kaktana tangkul saduna laithok tawba amasum leibung kaba yadabagi sairak piri haina umang lai kan malup ukal gi convener mutum manitona fongdokre Uttara Sanglen sana kunung da paumi singa unabada mahakna ukal amasum Uttara Sanglen gi athingbagi mayokta makhatana satharlabadi hena kan maserak pigani hakibaga loinana matam sukpagi oina athingba thamgraba tangkul sabasingna sijinaramba polam singsu lakhotuna thamle custom gi satnabi matungina makhoi mari da serak pibani amasum kanglon gi wangmada satharakpo ukal amadi Uttara Sanglen yengduna laithokloi social media da thagat narakpada atopa phurup singi mamangda aikhoigi lining Furupu ikai papi hale matung social media ra thagat pagi mahutta Uttara Sanglen amasum ukal da pau pibiro bifam thokpa serak pizagi haki serak piraba tangkul sakhi singi manungda kainodagi oina brozena kondong lairem bi harau buda saktam langki bani amasum laine ka bidagi surakhabam hirozina pangal tabigi panthoi bi harau buda duga lairen ka bidagi jumnam bobina nambol Nauremgi ima panthoibi harau bura tangkol sakhibadana tana senjam khunaudugi surakhabam thoina changangai ibudau khubomba harau buda tangkol sakhibani soibam thoina lai harau bu yengkiba miyamda fazadaba lonchat satlubudagi lale haijabaga loinana media gi khuthangna sumiyamna sengdokadabani haki aduga nupi sabisingna lai harau buda yorakpadagi yaurpagi matangna makna hai transgender sing yorakpa haibisi kari sukaide tawutabu lai harau bu haibisi papi haibisigi satna kanglonda satharakpani kanglon sida lai harau bu pangthokpada transgender singna karamna thongdang lawgudagi haibisi sahi mangaronggi mamangdagi khanaduna lakli aidi nupi manbini hairagasu nupa oiribani nupa oina nupagi phije selaga adumak yobiyu masida akaiba leiti phanek selaga yauni hairagadi satnabi amasung khunaina ayaba pidaba maramna tawbigano haki ukal gi president sanam sarachandra mitain phongdoki bida laithau pangbiriba amaiba maibi pena amadi tangkul nurabi sabana singma thawal tawbada senda lambida changsinbigano haki Uttara Sanglen sana kunungi custom secretary thoksom ibungo halnasu lai harau bhaibisi param leijaba laithangni param sumna pangthoklaga laikai khul chakharkadabani thauram sida pena khongba amaiba amaibina lawriba thawdang araibanati mi harauna ba pangtau toksimnati Maramaduna laigi thorom pangli bisingna kanglon kaina satpa yadi haikhensu pausna makhatana fongdorakli atopa pawmana army sikiba imbusta sienaba IM fare kumja english ngani ga taraga tarukta khopum area gi mafam khrada NSN IM gi captain parang dibawnu lusingba khutpu amana 2x5 Gorkha rifles imbusta tawduna army personnel ama hatpa sienaba NSN IM gi kadara manga se yuk pung 13 makhairom tarakpada Bisnupur commando gi OC Sobedar Y Sakti Sena lusingba team ama
ꯅꯤꯡꯊꯧꯈꯣꯡ ꯄ꯭ꯔꯣꯖꯦꯛ ꯒꯦꯠꯇꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ IMꯒꯤ ꯀꯗꯔꯗꯨꯒꯤ ꯃꯃꯤꯡ ꯖꯦꯀꯣꯐ ꯅ꯭ꯌꯨꯃꯥꯏ ꯆꯍꯤ 19 ꯑꯄꯣꯛꯄ ꯑꯖꯩ ꯅ꯭ꯌꯨꯃꯥꯏ ꯀꯧꯏ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯪꯃꯥꯏ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯇꯥꯃꯩꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯤ ꯃꯥꯔꯛ 2/5 ꯒꯨꯔꯈꯥ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯍꯥꯠꯈꯤꯕ ꯏꯝꯕꯨꯁ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ NSN IMꯅ ꯆꯠꯊꯈꯤꯕ ꯏꯝꯕꯨꯁ ꯈꯔꯗꯁꯨ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯒꯨꯔꯈꯥ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯣꯅꯦल ꯑꯃ ꯍꯥꯠꯈꯤꯕ ꯏꯝꯕꯨꯁ ꯑꯗꯨꯒꯤꯗꯃꯛ ꯃꯥꯔꯛꯄꯨ ꯄꯥꯔꯇꯤꯅ ꯋꯥꯔ ꯔꯦꯀꯣꯔꯗ 1 टाइम हाइबा मना पीदुना इकाय खुमनख्रबा कदरने हाइबसु खंगम नमले माक विष्णुपुर PS द खुसिनख्रे हाइनस पाउक्सना फोंदोरखली मकासा थरक पोइना तो पापाव मना इसाउना इंटरनेट अमदे टेलीफोन की खुदोंचाब लेहनखिद्रे आसाम न हौखिबा नुमित खरने सिदा नोंगलेप्तना सुबदगी स्टेट असिगी तोंगान तोंगान मफम खरदा इसाउ थोकपगा लोइनना लैंडस्लाइड थोकपदगी मिसि मिना यौहनख्रबा मतुंग दिमा हासाउ डिस्ट्रिक्ट इसाउना मरम ओइरगा इंटरनेट अमदे टेलीफोन की खुदोंचाब लेहनखिद्रे हाइरि हिरम असिगा मरी लैनना आसाम डिजास्टर मैनेजमेंट मिनिस्टर जोगेन मोहन फोंदोखिबदा इसाउना अवाब तहलब मफमसिंगदा महक मसा सतुना हकथेंगना येंसिलुरे आसाम स्टेट की ओइना इसाउना सोगलब मफमसिंगी मनुंगदा दिमा हासाउना ख्वाइदिगी हेना सोखली मफम असि फाउदुना सेलिबा ट्रेन सिंग मथौ तोप लेप्रे रेलवे ट्रैक सिंग इसाउना सेंथदुना पुबु यावख्रे इलेक्ट्रिक पोस्ट कया इसाउना सेंथख्रे मदुना मरम ओइरगा हाइदिबा डिस्ट्रिक्ट असिदा इलेक्ट्रिक की खुदोंचाबा लेहनखिदबगा लोइनना टेलीफोन अमसुंग इंटरनेट सु याहनखिद्रे थाउदो असिगी मतांगना असम गवर्नमेंट की माइकेरिगी पैखटपा याबा थबकसिंग पैखटपा होरे अवाबा ताराबा मियोइसिंगदा तेंगबांग पीबिगी थबक अतुबा मतमदा सथबा होरगनी मियामनसु यारिबा मखै सफगदबा मफमसिंगदा मतम खरगी ओइना लैनबा अपील तौखि अमरमदा डिस्ट्रिक्ट असिदा इसाउना मरम ओइरगा हौखिबा नुमित मंगानिरोम ट्रांसपोर्ट सर्विस लेपखिबना मरम ओइरगा नोमगी ओइबा संगदबा याद्रबा पोलमसिंग फंगजिलक्त्रे हाइरि हेनसु पाउक्सना फोंदोरक्ली अतोपा यामना ngakningai ओइरिबा पावमना उसिना नुपी अमगी मिटपान सिकथखिबदगी एक्शन लखनबा डिमांड तौख्रे मसा पंगथबदगी कौता गवर्नमेंट हॉस्पिटल की इंटेंसिव केयर यूनिट्स ICU द लयेंग सथरिबा नुपी अमगी नकल नामगी मिटपान उसिना सिकथखिबदगी युमसकिस नुमिता राजस्थान BJP न हॉस्पिटल अदुगी मयोक्ता अकनबा एक्शन लखनबा डिमांड तौख्रे कौता रेलवे कॉलोनी द लैबा देवेंद्र सिंहा बाती कौबा मियोय मना थांगतखिबा कंप्लेन अमदा माकी नुपीगी मिटपान लैरिबा असुक मफम लयेंगलिबा डॉक्टर सिंह मदु उसिना सिकपदगिनी हाइबिसि याजकी BJP की स्टेट चीफ स्पोकपर्सन अमसुम MLA रामलाल शर्मा हॉस्पिटल अदुबु सिक्सिंदे हाइना मराव सिकी शर्मा की मदुदी गवर्नमेंट अमसुम स्टेट हेल्थ डिपार्टमेंट अना लयेंगी लमसिदा सेक्शनदे हाइबिसि थाउदो वसिन उल्ली हौजिक मथौ तारिबदि गवर्नमेंट सेक्शनदबसिंगी मयोक्ता मसक थोपा एक्शन लखतपादुनी एक्सीडेंट सिंग थोलकपा मतमदा आइखोइना तौगदबदि मदु अमुक हन्ना थोंदना बहोनाबसिनी तगुमसुम कौता हॉस्पिटल मनुंगदा पोपदा ngairiba angangsing sikiba masung amadi haujingna masa pangtharaba nupi amagi mamitta usina sikpagi thongdok thokliba sina hospital administration da atak aphongnana thoksadabgi phibam leire habisi proof tawjare Seleksida thaudo dugi matangna thijinana ba hospital authority na member ohum goeba doctor singi panel ama semkhre haina su paus na fundorakli makasa tharakpoina thaudang na phongma maroiba pau khra mu mayam na thamjagi Mawama faragi zat mangan kre haiba MD Azman sa jail yokre Mawama faragi zat mangan bani haikiba khabai soi karong thongdagi MD Azman sa Elias Amusna sai contractor apopole khidraba MD Abdul Qadir sa ZMFC Imphal Isna judicial custody remand pibidigi 21 asinga si jail yokre Social media da viral sakhiba mawama mayumdagi mangkhre haikiba thaudo aduga mari leinana mawoduna Imphal East ki porompata leiba women's police station na complaint ama langkatki complaint adu hairibadi thasigi marigi numidang pung 8 makhairom tabadu waida 21 asina mayumgi thongal dagi khudang paiduna chinglaga angang mamasugi karmada mawodu haptuna pukhi maduda mawoduna mayumgi miyoi singda phone tawna bo honabdu 21 amusana munduna thugaki masigi matung 21 asina mawodu rep sathaki hari 21 asigi mamanaba singna mawosibu atopa mafam amada puduna kanasu khangandana bo honaki थासिगी निपान की अयुक पुंग मपन मखाइरम ताबदु वाइदा नगामपाल एरिया नुपी अमा यावना मियोय अहुमना मौ अदुना मसाना याना सेनबनी हाइदुना अइब सिरोल अमा पाथुवन की हरि थाउदो असिदगी पुलिस ने 21 असिगी तरागा मंगादा फारबा मतुंगदा वांगपंग सतकी 21 असि ड्यूटी मजिस्ट्रेट इम्फाल इसना निमित मरी नि पुलिस कस्टडी रिमांड पिकी
पुलिसने एक्विस असिबु जुडिशियल कस्टडी रिमांड प्लेयर की दमक JMFC Imphal East ngasi putoki पुलिसना निरक रिमांड अदु एक्विस असिगी काउंसिलना ऑब्जेक्शन फाइल लंखटपद नतना AMD अजमान सा बेल थदोनबा प्लेयर निरकी नकल अनिमकी सबमिशन सिंह JMFC Imphal East न तारबा मतुंग AMD अजमान सा की काउंसिल निरकीबा रिमांड ऑब्जेक्शन अमदी बेल एप्लीकेशन अदु JMFC Imphal East ना कक्थले हाइदन लौथुकी JMFC Imphal East ने एक्विस असिबु जुडिशियल कस्टडी रिमांड पीरे हाइना लौथोकपदगी AMD अजमान सा ngasi जेल यौख्रे हाइनसु पाउसना फोंदोरकली लोइसिलकपोइना संगाई एक्सप्रेस द फोंग मरुइबा पाउंग तंग मैमना थमजरमगे वरी सनाबा तुंगान बक वाफम सिंग लाकली नगा की पॉलिटिक्स दा पान नगा अदुमक लेगनी IM नगा सिंग पुनसिनद्रबदी वरोइसिन फंगलोय पेटोन मिखल ममांग द वरोइसिन लाखनसी NSN IM की आर्मी चीफ एंथोनी निंखान सिमराना पानागा होगी वफम पुथोक्लदुना नगा की पॉलिटिकल खोंगसता पानागा की वफम अदु लोइनदुना सत्कनी हाइन फोंदोखरे रुखुल की फोंग्रेतांग टाउन हॉल नगा पॉलिटिकल गायलोग की मतंग नंगसी पांगथोकिबा नोम योएबा कंसल्टेटिव मीटिंग वांगांगलदुना इंडोनागा पिस्टोक की कोऑर्डिनेटर सु ओरिबा एंथोनी निंखान सिमराना महाकी वफम से फोंदोखिबनी मांगना हाय पानागा हो हाइबिसी एग्जीक्यूटिव अथॉरिटी budgetary amasum negotiating power leba statutory body amani body sina territorial limit laitana state amada hekta mathau tawba ngambaga loinana naga taba mafam khudimakta operate tawgani pa naga ho da laws and rules and regulations sing amasum comprehensive list na piri subject khudimak thaba oina pangthok pangambagi absolute authority lei haina sumangna makhataki पानागा हाइबिसि नगागी पॉलिटिकल खोंगसता अदमक लोइनगनी मसी बॉर्डर लाना नगागी टेरिटोरी सिंगदा पॉलिटिकल गियोबा अहोंगबा मा पुरगनाबा थोंगनाव अमनि हाइनसु एंटी सिमराना मखाताकी नोमि गियोबा कंसल्टेटिव मीट अदुदा the roles of the youths and nation buildings हाइबिसते वांगांग लदुना नगा आर्मी सिपसिन हाइ नगा नेशन अमगी मंगलानसी मंगफाउना हनबदा नहा सिंगी थौदांग याम सावी मरम सिना अखोगी नहा सिंगना अरुब तंक अमा लाक्लिबा मतम सिदा असोब थौदांग लौगदबनी हाइनस फोंदोखी असुमना तेंतंग थमजरमगे अमरमना नगा सिंग पुनसिनद्रबदी वोरोइसिन फंगलोय नगा सिंग बाउंडरी डिमार्केशन की खेनब लेतना मत ओइना पुनसिनदुना थबक तौमिनद्रबदी नगा इशुगी वोरोइसिन पुरप ngamloi हाइना NSN के निकी सुमिना फोंदोखरे दिमापुर बेस्ड ऑफ साउदर्न नागा सिविल सोसाइटी ऑर्गेनाइजेशन सिंधुना ngarang दिमापुर पांगथोकिबा कोऑर्डिनेशन मीटिंग दा मथकी वाफम मसी फोंगदोलदुना नागा पॉलिटिकल्स ग्रुप मियाम अमत ओइना पुनसिननबा होनाबद नागा ट्राइबल्स लीडर्स सिंग असोबो थौदांग लौबिनबा वाफम से तमखि नेकी सुमी ग्रुप की प्रेसिडेंट सिना मखा तारदुना नागा ट्राइबल लीडर्स सिंग खक्तना नागा मियाम अमत ओइना पुनसिन ngamgani हाइबगी थाजब थमलदुना नागा political issue sigi woroisina ma athubu matamna puraknaba naga miyam gi amat oiba kholaw India government ki manakongda yahonsi haina phungdoki coordination meeting aduda southern naga unions paumai ho tangkul naga long mau naga unions maram naga unions lamkang naga unions maring naga unions moyons naga unions thangal naga unions amasum anals naga unions ki lusing busing saru ya khenesu paus na makatana su phungdorakli amaramdana Patons, Michael Mamang the Warriors Lakansi. NSN IM gi tongan flag amasum constitution hariba demand ani yesina sathariba warriors gi warriors ama purak pangamdana lairibasi loisinduna mathang sahida pangthokadariba Nagaland gi General Assembly Michael Mamang naga political issue gi warriors purakadabani haina Nagaland gi Deputy Minister Yontungo Patona Fongdokre Naga Peace process की interlocutor ओरी बहानगी intelligence bureau की special director एक मिश्र का उनद्रिंगई मंगोइना पाउची सी अखनना वरी सनाबद नागालैंड की deputy chief minister पेटोना हाय मिखल ममांग द वरी सनमा पुरकनी हाइबगी थाजबले NSN IM की डिमांड अनि नमरम ओइदुना वरी मखा सथब यादना लेरकलिबसी लोइसिन्दुना वरी सनमा पुरकनबा मरी लेनबा नागालैंड की चीफ मिनिस्टर नेपिरियो अमसुम अतै स्टेट की लुसिंगबसिंगा लोइनना डिप्यूटी चीफ मिनिस्टर पेटोन हाउजिक न्यू दिल्ली दा लेरिबनी NSN IM अमसुम इंडिया गवर्नमेंट अनि की मरकता 1997 दा 6 fair agreement sign तौनदुना वरी सानरकपा ngasi सही कुनगा मंगा हौख्रे हाउजिक की नागालैंड स्टेट असेंबली की मिखल था तरारोम तंगाई सिलकलबा मिखल ममांगना वोरेशन अमा पुरकनबा
India government na hotnagadabani haina sumangna phongdoki haina paus na makha taragli duga myam hujikoinadi paus matang se lusinjarage amasum pathokjaki bida soikiba lanki bi yaur sumyam ngakpigani amasum matam ge ba maruibi paus singsu myam da lep leitana update pijarake haina channel sigi mekeri ki thamjari and thank you.